ngasi phongkiba tongan tongan ba manipuri se phongsingdagi amasung thokiba thawdo wathoksingdagi maroib I pausing myamna thamjagi ahanbada daily naga khulgi sip Stephen kangpokpigi mitei marfuga terit ki thawai kanbirakhi hakthengna paudam kangpokpigi khunjama huelan paudagi lakhusaraga mi ahumdagi tholakhiba kangluk maselgi landa khwaidagi sathiba langi maisa nanglaba mitei singi manungda ama oidiba kangpokpi district lerakhiba mitei singi manungdagi mayum makai tumna mai khadokibadagi lanjelaktuna relief camp singda mathang mathang lerakpadagi hawkiba sayol amarungi mamangnagi lamoi khonang khongi relief camp da lerakliba mitei amana asumna hai ma ki yauna kangpokpi gi lower toribari da lerakhiba mitei gi yum suknatagi ahum kaktani mafam asigi maming sukumja English singa taraga humduri Kuki singna sangsilaktuna lower toribari khul asibu ani thokna khaidolaga el songtuna masung ti toinem haina maming othorakibani ma Andhra Pradesh da leiba Gopi Krishna Central School da primary coordinator oina thabak tarakibani loinana Manipur gi akanba lan nangluro haibagi phibam da me English ngani ga kungo homdoi gi ahan sayolda loisin gada pa mak school asigi thabak thoram singdagi ngan khatna ma April kunga tar English ngani ga kungo homdoi da kangpopi gi toribari da leiba mayum da halakibani irang horakiba me ahumda mak mahaki yunga samnana ubakna saraga lambi mapan mahaki loinabina phamba grocery dukan ngak phamnamnaga phamungda sangdana potaki adubu numitugi nungthil pung ohum khairom tarakpada hagolaglaga mobile phone faktun social media gi platform sing mathang mathang yengba hagolakpadari numit adugi nungthildagi hauraduna thuoningdaba thawdok sing tholakpagi photo video sing thengnaki adumaina makna lairiba kangpokpigi mafam aduradi adugumba yumai thabna sing thawdok sing tholakani haiba thajarude masigi mathakta nungthil pung mangarom tarakpada toribari dagi maming ontokhraba makhoi khulgi ningthawni haijaba Stelun koba miwema laklaga kari su tawroi singnaganu nakoina karigumba Imphal lomna satninglabasu mafamdu phawba thinbige haibna singba phongdoram khairi wafam adudagi thoningdaba thawdok sing tholakani thajadana laki adubo national highway da leiba forest ki office ama mai thagalakwa yauna mi mayam langnaraki phibam adudagi di isagi yum oirabasu lengdana leibada khudong thiba mayok naraklagani khanmadagi thangnana leiriba daily naga khultamna singki khul adura sensiluguda khulgi ningthau Stephena makoi yum ahumaki miyoi singbu taran opiki sana thanaba masung lainima mafam phawba tharang tobiki aduga punsi mangani haibagi singnaba leirabadi nomoi phawba pigi heraki adubu makna nomoi laukidrabasu khul asida lanjelakhiba mamanaba madi nomoi lauki hari khulgi ningthauna khunja singga loinana lanjelakhiba mitei punama khul adugi school amana purap lehanbiki adubu mahakti tholakliba thawdok sing aduna maram oiraga tumba yadabadagi khul adugi asongba mafam amada phamduna makha taba kari kari tholakpagi haiduna ahing supa phamnaga khangki numidang pung 13 tarakpada IT road lomdagi thomjilakhiba miyoi singna mahakki yauna mitegi yum ahumadu tamna hanmada nungna thajin horaki phibam adudagi toribari da makhoi ga naknana leba Kuki kharana thulaktuna karigidamak nung thajinduna yum thuwai ga doribano hairakpadagi makhoi masalgi maraktasu khatna saina bathoki thawdo si thokraba phawbada khulgi ning thawni haijaba Steluna phone taraktuna atop mafamda lanjena drabasu yumda halaktuna lairana bakhangalaki aduga makhoi na ngakwi sinbigi hainasu amuk hana hairaki adubu mathangi numit me mari dasu sangshinbada hangoiduna sangshindana daily naga khulda dumak laki loina Steluna konadi sapagataba mafamda leibana faragani maki maikidigi su ngakthokpa ngamloidabigi phibamda leire hairaki hairi phibam adu oirakpadigi kangpokpi district ki SP da telephone tawduna paw pirubadana maki maikidigi su pambai leiroi mak masa fawwa lairau romda sielaga leire hairaki loina kanglo masilgi irangasi hena kansilaktuna maki kama pa leijaba yum yauna mitegi yum ahumak mai thadofi hairi daily naga khula sangjapam lauringai desu Kuki singna khula sitamna laktuna phajadaba goi wata sing sejinaduna nakoina losiliba mitei masa sing puthoro haibna sing wafam sing phungdoraki naga khulasi mi sing yamna tadrabas Kuki sing hanadagi khawtak leirakpana makhata nati kari sutorakidi seraktuda police ni haiduna maruti gypsy uhum sumnatagi driver amamam khaktamak thawduna makhoibu sapagadaba mafamna pubigadabani haiduna laki adubu thajadabadagi gari du tongkidi mamai thangdadi Kala Pahar yauna atai mafam singnagi lanjenarakpa sing yauna mitei marfuga teret pu 22 AR gi captain amana lusingba personal singna puthok piraktuna Shekmai PS ta kusinaram kibani ahan mada Shekmai gi relief camp da sulerakhi haiden su paus ta makhatana phongdorakli
Makha satharaꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ Kuki leader ani kotna saman Toukhre The Weird Karan Thaparna me kungatru amasum June taraga marita laukiba interview anida Kuki lusingba anina maitai community gi matata ngangki buwapam aduna hauju thuli irang asi amuke hena phibam so onanaba masa oheli hairaduna CGM Imphal East na Kuki gi lusingba ani Mary Grace Zawamasum Wilsons L Hangsingbu July kunga marida court laknaba saman Toukhre Thamoiban Sinam Lekai digi Longzam Monindro Singhana Tharakiba criminals contempt case amagamadi lenana CGM Chief Judicial Magistrate Imphal East na pikiba order amada Kuki Women's Forum gi convener Mary Grace Zawamasum Kuki People's Alliance ki co-founder Wilsons L Hangsing Buzulai kungamari the court masalaknaba kankibane Kuki lusingba ani asina pawgi channel The Weird gi interview to the Toukhre irang asi maitai community amasum minister bu maral sidadun aranba yumpam yaudu bopam sing phongdoktuna Toukhre irang asi da kangrup ani gi marakta hena nungsinadana ba wapam thamki Toukhre irang adu maitai gi cultural organization kharana daita logudabin haina phongdokhi irang adu Suchampur leiba mi singna me ahumda forest bit office mai thadan horakhibani Madugi matungda Kuki Khulai Paiba militant sing amasum paite villagers sing Suchampur Khumuzama maitai lekai bu maithagi bane Suchampur da leiba Kuki sing mafum adura leiba ibomsa singhagi gun house amasulo tawke Tampaki lamdar irang asi me mari digi horakhi bane equis oiriba makoina Manipur gi minister Maral Sibadu aranmani Toukhre irang asi Kuki militant sing na government ki policy Elegance migrants sing takthokpa ain kaina drug lalonba amasum reserve forest area da ain kaina khundarakpa du takthokpagi mayok yaningda phungdokpagini haina su paus ta makhatana spalakli makhasa tharakpo oina topa paw mana mob sagatuna yum amri dukan kya mang takhalamni Wakhal taba watpadagi ngarang numinang Kaksung district ki Waikhongna thokiba mob amada khungakpada sauna mayong yaduna lakpani haiba nupi ahungi yum amadi dukan sing thugaidun amara thokalambada natana selamadi sana sing bukre thaudu asibu yumbu sing amadi lekai miyam nupi andaba phungdokhibaga loinana masiguma thawung amata makhatana tawbidanaba miyamda appeal tawkhre Amada Toukhre yumbu sing amadi lekai sigi maira pai bisingna media da phungdokpagi matungina thaudu asing ngarang numidang pung mapalom tabada aran pawdu yumpham oiduna sagatkiba miyamgi mof amana satakhibana hari thaudu asigi matang masa khaina phungdokladuna khoirem bemola khop inupi mana hai hawkiba jun kungani thoida Waikhong police station gi osina Waikhong da leiba kuntraga teret AR gi post leiba personal khara kanna na bayare Hairiba AR post asida Dr. Leitaba maramna pangal tabida leiba kuntraga teret AR gi atopa post amada anaba AR personal singa da puduna laikatna gi haina Waikhong gi maira pai bising gi marakta mateng nirakhi masida mahak yauna Waikhong gi nupi amadi leikai miyamna AR hairiba Central Paramilitary Force asi miyamna pamdaba Thabak ak taw maramna Central Paramilitary Force asida mating pirui haiduna ahanbada OC gi wapam adu sungya yakidi haina bemola na makha taraduna kona thangda anava AR personal singi marakta Senapati digi nagamasa ama yawi haiba khangnarakpaga loinana OC na karigum AR personal singa si maira pai bisingna lambi satlandabadigi naaduna sibu thoklabadi wa yamnaraklagani haina kyarak hana phongdorakpadagi mahak yauna Waikhong amadi pangal tabi phawbagi marakta leiba laikai singdagi nupi mihut khara yauraga numit asiti AR personal anab taruk pangal tabi pudun lengki haina phongdokhi masigi matung tarakpada Waikhong police station gi second OC na haiba police officer amana Waikhong gi praja marakta gi miwe amada AR personal sing amuhana pangal tabi da leiba AR post puraga laikanabada mating pangmina bhairakpadagi Ngarang tilpung ohumlom tawada Waikhong gi nupi khrana Waikhong police station gi personal sing yaun AR gi anaba personal sing da puna ba sem sakhi hari adomaina anaba pukhatkadab AR personal sing adu mamangda anaba pukhiba aduga manada bamongda bulletproof gari amada truck yauna gari masing yamna tholakpa ubadagi makhoibu pukhatpada yawgadaba Waikhong gi nupi sing aduna makhoi gi gari edu thuna yana Kaksing khunau tamna Thauram Maikai Dongi Mera Pai Bisina Pau Pibiti Assam Rifles Gari Sing adu check tawbugoina Assam Rifles sing adu masagi posta halan ki haina phongdoki Waikhong gi khunjasna makhatana phongdorakpada masigi matung tarakpada naga masa yauna anaba Assam Rifles sing lekanaba pubada yawba Waikhong gi nupi sing aduna Assam Rifles tagi selawrga Kuki militant singda khulai pi satle haiba yauna ararmu wafum kya sanduroktuna mob sagalakpugoina numidang pung nipan makai tabdu Waikhong leima Manai bazar lebi dukan ani thugai dona mang takan kyari
मोब थोलक्पा असिदा मियाम वखल ताहनना बहाइदुना लेकाय क्लब की volunteersing अमदि नुपीसिंगना माइकता असेंब वरी वकों पुनमक लाउदुना खंगनना बहोनरबसु तोंगान तोंगान मफमसिंगदगी लाकनबने हैबा मियामगी मोब अदुना नुमिदांग पुंग तरागने थोइरोम ताबदा वाइखों निंथौ मनाई ममंग लेकाय मसुम वाइखों लेमा मनाई मनिंग लेकाय लेबा अनाबा एयर पर्सनल सिंग पुखतपदा मतेंग पांगना बहोनरबु नुपी अहुंगी युम अहुम अमसु अमारा थोलमगा लोइना युम अमदि दुकान सिंग अदुदगी सना लुपा अमसुम सेन यावना पोसै क्या पोखे हैना युम्बु सिंग लेकाय नुपी सिंग अदुना पेन फोंदोखि युम अमदि दुकान सिंग थुगाइदुना मांग तकलमलिबा नुपी सिंग अदु मे थागी अंगन मसरुक्तगी लंबीदा यरेक्तुना वाइखोंग लेबा असम राइफल सिंग यावना सेंट्रल पैरामिलिटरी फोर्स सिंग पामदबा थौदोक सथरक्तनबगिदमक सेनदुना लाकपदा चावना मयुंग यरकलिबा सिंग हायरदुना अरानबा पाउद ममुताना खंगदना लेबाकी सेवा तौबदा सरुक यारिबि नुपीसिना ओनसिंदुना मखोगी मयुम अमदि दुकान हेक्ता मै थरंबा हाइबसी लेबक थीबना हेना फोंदोखि अमा वाफमना तारबि युम्बुसिंग अमदि लेकायगी मियोइसिंग अदुना मियामना थौदोसिदा अचुंबा असेंबदु थिदोकपगा करिगुंबा मखोइना असम राइफल सिंगदगी सेन नत्रगना कानाबा अमता लौरम थोक्लबदि मियामना पिनिंगु सेराक पिबदा यागनि हाइखिबगा लोइदना थौदोसिगी अचुंबा वयल पुरकपदा मियामना मतेंग पांगबियो साइखे मखासा थरक पोइना मसम लोइसलक पोइना सीएम फम थादोक्लबदि किरोसिन हाइजलगा मै थाजगनि मैरा पाइबि इसेल न्यूज नेटवर्क तगी ललक्ता इसासिंगी असि अनागी पाउ मखाताना ताबा पामदे थोगलिबा लान सिसु इसासिंगना थेंनगदब नत्ते लैंगाकी मथौने मियामदा अतताई तहनबिगनो हाइना खुराई तोंगाम लेकाइगी मैरा पाइबि तखेल संगम अनिताना फोंदोरकली लमलोंगी गोलताबी अमदी पंगैरोंगी अपुन मैरा पाइबि अमदी क्लब सिंग पुनसिंदुना सेंबा मणिपुर अवांग सिंखै कनबा क्लब मैरा पाइबि अपुन मलुप MACK CM AL न सिंदुना खुराई साइथबि लेरक पौराबि खुराई पुथीबा कम्युनिटी हॉल अमदि तोंगान तोंगान मफमसुन वोकन मफमस तखरे खुराई लमलोंग बाजार खुराई माइकैगी मैरा पाइबि इमाई बेल सिंगना करिगुंबा CM ना फम थादोक्लबदि मसा मतोमदा किरोसिन हाइजिंदुना मै थाजदुना सिजगनि हाइना खोंजंग संसंखि खुराई साइथबि लेरक सतखिबा वोकन मिफम मदुर सरुक याखिबि तखेल संगम अनिताना मखातान हाइ आइखोय मसल तोखाई तोखाई खोंजंग संसिनबगी मुहूर्त पुन्ना पुनसिनबा पामे हौजिक कंगलेसा क्या खंगुथक्ता पुनसी पिखमनरी सेरास्ट मियामगी मपि मपा अमा ओइबगी मियामगी वकत ताफम थुई हाइबगी दमा खोंजंग असि संसिनबनि मिसा मियाम मरक्तगी लमदम सिगी तुंगी युम्बुरेल ओइरकदोरिबि इसासिंगना हिंसा असि लेपनब मंगजुल थादुन लंथेंना फमसु थक्ते सबसाना मयु यागदबदि स्टेट लेंगाना हाइकी नकलमरमदा इम्फाल वेस्ट डिस्ट्रिक्ट अवांग लकिन थाबिद सतखिबु वकत मिफमदा माइके दोंगी मैरा पाइबि लुसिंगबा थोक्सो मिरंदाना हाइ हौजिकी इरांग असिदा चीफ मिनिस्टर फम थादोकपा यारोय मियामगी इहुल खंगना सीएम थमक पाइकदबनि इम्फालदगी खरा लाना लेखिबा सिंखोंग सिंगा एरिया सिना कुकी मिलिटेंट सिंगना मियामना खुद थाबगी थवों खुदक लेफलो मणिपुर NRC सना हलो लमदम सिददी AR पर्सनल सिंग लौथोकदबनि हाइबा कोलाव सिंग लावखेनसु पाउसना मखाताना फोंदोरकली मखासा थरक पोइना तो पावमना थीबा खंगदना लेरिबा मियोय हुंगी लंगला लंगजन पुथोकपिनबा तक्सिनदुना खोंजंग संसिंख्रे हौखिबा थोगलिबा हिंसागी इरांग सिगी मरी लैनना ललहौबा खुलाई पाइब कुकी सिंगना अटैक सथबदगी सिखिबा तारबसु मखोगी हक्सांग लेंगांगना मियामना फंगनबियो हौखिबा जुन 3 तगी हौना थीबा खंगदना लेरकलिबा निंगथखोंग वार्ड नंबर 9 दगी मैसनाम मलेमगान सै कुनगनिथोय निंगथखोंग वार्ड नंबर 3 दगी गुरुमयुम बोनी शर्मा सै कुनगनिथोय अमदी निंगथखोंग वार्ड नंबर 6 दगी पुखरंबम अभिनाशै कुनगनिथोय हारिबा मिय अहुम असि ngasi फावबा थीबा खंगदना लेरकली मखोगी असिंग लाना लांजिन अथुबु मतमना थीदोक्तुना इमुंग मनुंग अमदी लेकाइगी मियोइसिंग सिनबियु हाइना डिमांड तक्सिनदुना ngasi निंगथखोंग कैथेल मियामना वकत मिफम सतखरे ngasi gi wakat मिफम मदुर सरुक याखिबे यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन बिष्णुपुर डिस्ट्रिक्ट की जनरल सेक्रेटरी RK तोंबिसना देवीना फोंदोखिबदा हौखिबा जुन 3 तगी थीबा खंगदना लेरकलिबा ना अहुम असि ngasi फावबा युमदा हंजिलक्त्रि इमुंग मनुंग अमदी लेकाइगी मियामना थीबि आबा थीदुना मखोइगी खुंगुल लीनबा होनरबसु फंगबा लेत्रि मणिपुर लेंगा अमदी मरी लेनबा अथॉरिटी अकनबा मियेंग संगबिदुना नौरिबा अंगांग अहुम असिगी लंगला लंगजिन खंगनबियु हौखिब थोक्लिबा हिंसागी इरांग असिगा मरी लेनना ललहौबा खुलाई पाइबा कुकीसिंग अटैक सथबदगी सिखिबा तारबसु मखोइगी हक्सांग लेंगांगना मियामना फंगनबियु मखोइगी मथौ मंगम मियामना पांगथोकनबा थौरांग तौदुना लेगनाइखि नकलमरमदा ngasiगी चीरबा तंजा असिदा मणिपुर की चीफ मिनिस्टर फम थादोकनी हाइरिबसी असिमक मतंग मतम सादे
Hauzik leiribi hingsagi irang asigi woroisin ama purak lomlaba matungna state lenga asigi matik sadaba minister amadi MLA sing resign tawrabusu yai haiki Manipur hauzik thoklibi hingsagi irang asida thauna fana thawai katkraba mitai furuki athauba singbu ikai khumnabu utuna amadi makhoigi thawaina leiramlenda ingna sikna lairuna bangasigi miyam aduna minute ama tumina leptuna awaba phongdoki hainasu pausda pali Lusilakpo ina tenma paukra na but sanaba lusilamdrabadi hiena awaba mayoknarakani folks Manipur na may hauna saklingai CM amadi MLA sing pham thadokpa matam sade tanja sida pham thadoklabadi ipai pugi paurau but sanaba lusilamdabagi hiena awaba mayoknabagi phibam tagani haina Federation of Civil Society Organization folks gi president Teis Manihana phongdokre Wangkai Pukri Mapala leiba folks office na ngasi folks Manipur Women's Federation Yelhomi Kanmalup Universal Maitik Organization Manipur Kaitil Nupi Maru Manipur Muslim Welfare Organization Madi Manipur gi mahaidu lup amaga punna lup tarit kiweba apun mamipam ama pangthoklaba matung permission wangang aduna wapam masi phongdokibani pawgi mipam aduda TS Manihana makhatana hai irang loisilamdana chief minister amadi MLA amata pham thadokpa yaroi haujiki matamasida Makhoina pham thadok tanja sate pham thadokadabagi assembly ki mifam ama athuba matamna kauba mathuk thai amaromda leba asida mai saktun awab taringi sairakta national leader ni haiduna masagi political mileage lawbalak leader amata lup tarit asina taram okloi manipur irang solution dun ingsik lamda mama ohenma ngamloidaba oirabadi manipur lakpiganu hanis magna makhatana phongdoki lusilakpoina topa pawmana Thawal District BJP Office Thugairamle Maike ahumdagi thomjilakpa masing yamlaba miyamna khongjomda leba Thawal District ki BJP Office maisuramle Scorpion ama yauna office building thugairamle police ki phangma pawgi matungina thagdo singa sinongalamdai pung ahunga minute taram tabna thokibani miyamgi irang aduna maram oiraga office ki gate office ki akoibda leba security bunkers singa madi office aduda khamduna thamba security singna sejinaba Scorpio ama thugairamki Make ahumdagi thomjilakpa masing yamna miyamdo laksinana bhonabadi BJP office ngaknaba leiriba CRP personal sina tear gas sil kya marom kapsoki aduma pu asu apandi yawgi pawdi leitre nakala maromda wangjing da leiba BJP wangjing tentha mandal office thugaina bhonaramle aduma pu office asida sakidar amadi yimbu singi yumsu leibana office ki CSang furniture items sing BJP gi flexing mapal putholaga mai tharamle hadi ado hauji kuina di myam paw simatang ase lusinjarage musu myam puna rawa update ngamina se